Langkol Game Village da Mechoi gi laifam su oiba Park A haina khangnaba mafam da Planning and Development Authority PDA na nampuda mioi kaya gi laifam onthoknaba building sajilakpa asi taraina logde athubada sengpat sagat pa leptrabadi akan bakhong jangsang silagani haina Langkol Environment Preservation and Conservation Committee LEPCC gi General Secretary Haisna Mangi Jawna phungdokre ngasi Major Kulda laiba Manipur Press Club tapang thopa pawgi mifamda LEPCC gi General Secretary Haisna Mangi Jawna hai listing ama chamapal marfutara mapalda Langol da Game Village recognized toki mafam sida tungi khalaga lampa kaya khaktuna thambirami madugi manungda Mechoi gi laifam su oiba mafam ama Park A haiduna thambirami adubu mafam asida Planning and Development Authority PDA na Chekon gi Tribal Colony de laiba mioi singbu Park A da laina bagidamak G+7 gi apartment sana bahona rakpa asi taraina logde Park A haina khangnariba mafamda building sajin ba horakpadagi Manipur High Court case tawbadagi semba saba adu lepnaba khangan lakrabani adubu handak amuk PDA na High Court ki wafam adugi mayokta Supreme Court appeal chatlambaga loinina Park A da security personnel singa khanjuna nampuda building sagatba hokre masigi matangda Supreme Court chatba haibasi sentum jangba maramna miyam na mateng pangbiu amadi asigumba PDA gi fajadaba thawong asi thingna ba hotnaminasi haiki atamangda ko na kabo bini kita mutan nglang mo si pauli ba madare bini kita mutan ko potche ngasi soil magi matamatugi naman sinda matamatugi lakada ba matangi national game ma lakama matamda hau khaba mutugi national game maira do ngasi mutan na ledu da ngasi sakuna le ko se ngasi lakada ba bini ge tu ba kwata singa sana mathi mayu ma matar muchang ni ba maitai gi laida yo pakham gi ma yakta leimi gi ma mata mathi mayu ma ma pajin bagi so ba adu makham ma soil na le gani masi kanna bagi tabakta koi sai kana banate aduna ngasidi Supreme Court jame High Court ki Supreme Court jo matamda lamda masida lai ko chen choli bakara se thongna lengjen koi anma mata lai de in sana ki tamta adu nuba paisa yaw ni tamta ra ko nasi project se siam tawa yaw se yang le ba ko na yang so center ba ko na yang put tawa se masida le ba processing se usan se kana kana no masa untuk kan benda masih lamda masidi lup na muna para mata bagi patok tane